All Manipur Student Union MSU na sinduna ngasi yangkhai ga mari rak suba saklam khongset ki thauram mahiroi seng amadi miyam na saruk yaduna pangthokli miyam na pisum chinga masada leiba khubom da hikat laikat tamli tungda JM College fawba khongchet ama chatlaba matungda mapungoi ba thauram pangthokadori Ngarang numidang pung nipalom taba matamda Thobal District Police Commando amadi kungataruk suba Assam Rifles ki kangbuna Yaripok Sifai Laikai dagi PLA gi Sergeant Major Mafare Farba Miyoi adugi maming Laisram Sanatomba Allies Sunil Kawi Yaripok Bisnu Nahadagini Hairi South Korea na yumbu oiduna tha sigi kungama pandagi mathang thagi taruk fawba sathagadaba World Martial Arts Festival gi saruk ama oina pangthokadaba mangarak suba International Thangta Championship ta India gi mahusinduna saruk yagadaba team ngasi Imphal thadokre Chief Minister N Birena tha sigi kunthramatoi fawgi manungda bebisna gi misigi case CBI da sinadrabadi September tang amadagi miyam ga loinana akanba khongjang sing sangsilagani haina JSC gi serol amana laingakta section wa thamlakli Thobal District ki Hairokta laiba Laisram Purnima Devi Handloom and Handicraft Development Society na ahanba tangka ki oina fisa kol kuntra phisa bi nupi singda yenthokuna nupi singi sanmitlon fagat hananaba khong thangjin bahokre Ngarang dagi haukiba Manipur Legislative Assembly gi nipan suba nongju mifam ngasi loisilagani ayuk session da wahang pahang sathari Kumza lisingani taraga nipan da nafna drug kona na fakiba ADC Sandel gi hana chairman oiramba lukho sai jauga loina na famina kiba myui manga gi more da laiba yum sing ngarang more gi CSO singna solon sinkre International Peace and Social Advancement IPSA amadi loop asiga satminariba CSO singna sinduna Imphal gi mafam da sathariba mau kaithel ngasi Imphal iski wangkhai angom laikai da Wall Club Lampak da famkre Sing tam khongpham manana sakhoransi hairabadi chingmi singi kholausu tabiu matam sangna sengat bidana laklaba Imphal mau kaithel sang athubada laingak na yengsin biu haina mau Imphal Coordination Committee gi media in charge Waikhom Rabina Haikre Education Division ICAR New Delhi gi miteng makhada Central Agriculture University na sinduna numit kunma thoini chupna chathagadaba Summer School on Agricultural Education Entrepreneurship and Skill Development in India ngasi Central Agriculture University gi auditorium da hodokre FCI Godown Sangai Progda thabak suriba labor sinmi singna khusuman hengatna ba taksinduna ngasi Sangai Progda laiba Skon Mandir manakta khongjang sangsinkre NACNR Commander gi Changlang Region gi Commandant Phangran Jungli amadi Manoj Kumar Mittelware Arunachal Pradesh Police ki Kangbuna Itnagar dagi phaba ngamkhibaga loinana makhoi ga loinaramba businessman amasu fagatkhre Tripura da haukiba thatara nipanda thokiba tongan ba senja thumja gi case singda chenabani haiba police officer taramathoi jawan kun ngarang thabak tagi suspend tawkhre